ꯃꯩꯁꯤꯗ ꯇꯟꯍꯧꯔꯤ ꯑꯗꯣ ꯃꯣꯏꯗꯥ ꯇꯟꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯑꯁꯤꯗ ꯎꯆꯤꯅ ꯍꯟꯗꯅ ꯀꯔꯤ ꯃꯥꯜꯂꯒ ꯐ꯭ꯔꯤꯖ ꯊꯝꯐꯝ ꯖꯒꯥꯗ ꯀꯩꯁꯨꯝ ꯇꯧꯔꯝꯗꯕ ꯑꯣꯌꯥꯔꯒ ꯆꯤꯈꯥꯏꯔꯝꯗ꯭ꯔꯗꯤ ꯌꯦꯡꯉꯨꯅ ꯑꯗꯨ ꯃꯌꯥꯝꯁꯦ ꯊꯔꯣꯏ ꯊꯣꯡꯕ ꯉꯁꯤ ꯊꯔꯣꯏ ꯊꯣꯡꯉꯅꯤ ꯐꯨꯠꯄ ꯂꯣꯏꯔꯦ ꯀꯥꯝꯕ ꯂꯣꯏꯔꯦꯕ ꯑꯥꯂꯨꯁꯦ ꯁꯤꯒ ꯇꯤꯡꯉꯤ ꯑꯗꯩ ꯉꯥꯃꯨ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯉꯥ ꯕꯆꯥꯁꯤꯒ ꯂꯩꯔꯦ ꯑꯗꯨ ꯁꯤ ꯈꯔ ꯁꯥꯍꯟꯒꯅꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤꯅꯦꯕ ꯁꯤꯒꯅ ꯉꯥꯔꯤ ꯐꯖꯅ ꯎꯗꯅꯀꯣ ꯏꯟꯖꯥꯡ ꯀꯣꯛꯇ ꯐꯕꯅꯤ ꯀꯔꯤꯅꯣ ꯁꯦ ꯑꯩꯗꯤ ꯀꯔꯤ ꯄꯣꯠ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯩꯅ ꯌꯨꯝ ꯆꯠꯂꯨꯕꯗ ꯏꯄꯥꯝ ꯆꯠꯂꯨꯕꯗ ꯃꯣꯏꯅ ꯐꯥꯔꯝꯃꯦꯕ ꯏꯅꯥꯎꯅꯨꯄꯥꯒ ꯏꯇꯩꯍꯟꯒꯅ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯌꯥꯝꯃꯦ ꯐꯧꯗꯣ ꯐꯖꯅ ꯐꯧꯗꯣꯛꯑꯒ ꯗꯕꯥꯗ ꯍꯥꯟꯖꯥꯅꯤ ꯁꯦ ꯈꯥꯃꯦꯟꯁꯤꯟꯕꯤ ꯂꯩꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯇꯤꯜꯍꯧ ꯆꯅꯝ ꯇꯦꯖꯄꯇꯥ ꯍꯧꯖꯤꯛ ꯁꯣꯛ ꯇꯧꯔꯅꯤ ꯊꯔꯣꯏꯁꯦ ꯁꯤꯠ ꯅꯥꯟ ꯌꯦꯡꯉꯨꯅꯦ ꯏꯆꯦꯃ ꯁꯤꯠ ꯅꯥꯟꯕꯁꯨ ꯌꯥꯎꯏ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯏ ꯊꯔꯣꯏꯁꯦ ꯁꯦ ꯉꯥꯁꯦ ꯍꯧꯖꯤꯛ ꯇꯥꯎꯔꯅꯤ ꯉꯥꯃꯨ ꯃꯔꯤꯈꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯆꯥꯛ ꯀꯥꯝꯗ꯭ꯔꯤ ꯀꯥꯝꯃꯛꯄꯗ ꯆꯥꯛꯁꯨ ꯆꯥꯛ ꯊꯥꯡꯒꯠꯂꯦ ꯊꯔꯣꯏ ꯊꯣꯡꯕ ꯂꯣꯏꯔꯦ ꯊꯔꯣꯏꯁꯦ ꯖꯥꯝꯗꯦꯕ ꯑꯂꯨꯅ ꯅꯝꯃꯦ ꯐꯔꯦ ꯀꯨꯞꯁꯜꯂ ꯊꯝꯃꯅꯤ ꯍꯧꯖꯤꯛ ꯁꯥꯔꯤ ꯅꯣꯡ ꯇꯥꯔꯤ ꯆꯨ ꯑꯥꯗꯒꯤ ꯆꯨ ꯄꯥꯝꯕꯤ ꯑꯅꯤ ꯍꯥꯏꯊꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯈꯇꯪ ꯍꯥꯡꯉꯦ ꯑꯗꯣ ꯁꯤꯗ ꯏꯅꯥꯎꯅꯨꯄꯥꯅ ꯉꯥ ꯀꯣꯔꯐꯨꯗ ꯌꯣꯛꯄ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯁꯛꯇꯗꯤ ꯄꯨꯔꯥ ꯀꯩꯅꯣ ꯃꯥꯟꯕꯅꯤ ꯍꯥꯏꯗꯤ ꯏꯕꯥ ꯃꯅꯨꯡꯗꯩ ꯊꯣꯛꯑ ꯀꯩꯅꯣ ꯍꯥꯏꯔꯦꯅ ꯏꯕꯥ ꯑꯗꯣ ꯉꯥꯗꯣ ꯌꯦꯡꯍꯟꯒꯦ ꯁꯛ ꯌꯦꯡꯍꯜꯂꯔꯣꯏꯒꯦ ꯉꯥꯃꯨ ꯃꯁꯛ ꯑꯣꯏꯅ ꯎꯗ꯭ꯔꯤ ꯐꯖꯅ ꯏꯁꯤꯡ ꯌꯥꯎꯗꯦ ꯎꯗꯣꯏꯅꯀꯣ ꯅꯣꯡ ꯆꯨꯅ ꯅꯀꯣ ꯉꯥꯁꯦ ꯃꯥ ꯃꯍꯤꯁꯤ ꯊꯣꯛꯏ ꯅꯣꯡ ꯆꯨꯅ ꯄꯨꯡꯇꯥꯎ ꯇꯥꯎꯔꯦ ꯁꯤꯗ ꯏꯁꯤꯡ ꯆꯪꯉꯦ ꯌꯦꯡꯉꯣ ꯁꯪꯒꯣꯏ ꯃꯅꯨꯡꯗ ꯄꯨꯈ꯭ꯔꯤꯗꯤ ꯏꯂꯪ ꯂꯪꯉꯦ ꯃꯌꯥꯝ ꯑꯗꯨꯒ ꯒꯥꯥꯠꯁꯤꯁꯨ ꯂꯣꯡꯈꯔꯦ ꯑꯩꯈꯣꯏ ꯒꯥꯠꯁꯦ ꯆꯥꯕꯤꯒ ꯉꯥꯃꯨꯒ ꯂꯩꯍꯧꯔꯤ ꯑꯗꯨ ꯐꯅ ꯌꯥꯝ ꯆꯥꯊꯣꯛꯅꯈ꯭ꯔꯦꯀꯣꯅꯦ ꯁꯤꯔꯒ ꯂꯩꯔꯦ ꯉꯥ ꯍꯥꯏꯗꯣꯛꯑꯅ ꯇꯧꯗꯤ ꯁꯣꯔꯤꯌꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯥꯃꯨ ꯆꯥꯗꯣꯏꯅꯤ ꯎꯀꯥꯕꯤꯁꯦ ꯀꯅꯥꯝꯇ ꯄꯥꯝꯅꯗꯦ ꯄꯣꯔꯣꯝ ꯂꯧꯔꯣ ꯀꯩꯅꯣꯒꯤꯅꯦ ꯅꯣꯏ ꯎꯄꯨ ꯃꯅꯥꯛꯇ ꯂꯩꯍꯧꯕꯅꯤ ꯁꯅꯥ ꯍꯩꯅꯧ ꯆꯥꯕꯩꯗꯨꯒ ꯂꯩꯍꯧꯏꯗꯨꯗꯤ ꯑꯩꯈꯣꯏ ꯂꯧꯅꯤ ꯃꯆꯥ ꯑꯃ ꯑꯦ ꯏꯆꯦꯃ ꯇꯦꯡꯀꯣꯠꯀ ꯄꯣꯠꯅꯦ ꯃꯥꯏꯁꯤꯒ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯁꯤ ꯊꯣꯡꯉꯦ ꯃꯣꯏ ꯖꯦꯅꯥꯗꯣ ꯎꯀꯥꯕꯤ ꯈꯠꯇ꯭ꯔꯣ ꯃꯌꯥꯝ ꯂꯩꯌꯦ ꯌꯥꯝꯃꯤꯌꯦ ꯁꯤꯗꯩꯁꯨ ꯌꯥꯝꯃꯤꯅꯦ ꯉꯥꯎꯔꯕꯣ ꯄꯣꯔꯣꯝ ꯂꯣꯏ ꯂꯧꯒꯦ ꯆꯥꯅꯤ ꯃꯅꯥꯎꯗꯨ ꯎꯀꯥꯕꯤ ꯈꯔ ꯂꯧꯔꯣꯅꯦ ꯃꯤ ꯌꯥꯝꯃꯤꯅꯦ ꯁꯦ ꯄꯨꯔꯛꯑꯣ ꯃꯅꯥꯎꯗꯨ ꯀꯥꯏꯅ ꯀꯩꯀꯩ ꯂꯧꯗꯣꯔꯤ ꯁꯅꯥ ꯃꯃꯥ ꯍꯣꯏꯒꯤꯁꯨ ꯇꯦꯡꯀꯣꯠ ꯑꯃ ꯄꯨꯔꯛꯎꯁꯨ ꯆꯠꯂꯣ ꯎꯀꯥꯕꯤ ꯈꯔ ꯂꯧꯔꯣ ꯁꯅꯥ ꯑꯇꯩ ꯃꯣꯏꯗꯣ ꯃꯃꯥ ꯕꯥꯇꯤꯟꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯝꯃꯣ ꯕꯥꯇꯤꯟꯗꯨꯒ ꯎꯀꯥꯕꯤ ꯅꯣꯡ ꯆꯣꯠꯀꯅꯨ ꯍꯣꯏ ꯂꯃꯦꯟ ꯅꯅꯥꯎ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯅꯗ꯭ꯔꯣ ꯅꯣꯏ ꯆꯥꯔꯣꯏꯗ꯭ꯔꯣ ꯎꯀꯥꯕꯤ ꯆꯥꯔꯣꯏꯌꯦꯕ ꯎꯀꯥꯕꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯄꯤꯔꯛꯀꯅꯨ ꯅꯅꯥꯎ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯅꯗ꯭ꯔꯣ ꯃꯣꯏ ꯂꯧꯔꯣꯏ ꯁꯣꯀꯥꯡ ꯌꯣꯟꯍꯧꯗꯣꯏꯅꯤ ꯁꯦꯝꯕ ꯇꯜꯂꯤꯌꯦꯕ ꯐꯥꯒꯤꯗꯦ ꯌꯣꯜꯂꯨ ꯆꯣꯔꯥ ꯍꯌꯦꯡꯅꯦ ꯑꯩ ꯌꯣꯜꯂꯣ ꯑꯗꯨ ꯌꯦꯜꯂꯦ ꯑꯣꯏꯗ ꯄꯥꯠꯇ ꯍꯔꯦ ꯏꯆꯦꯃꯗꯤ ꯁꯦꯝꯈ꯭ꯔꯦ ꯂꯩꯔꯦ ꯏꯆꯦꯃ ꯉꯥ ꯁꯦꯝꯃꯤ ꯑꯁꯤ ꯈꯛꯇ ꯂꯧꯔꯒꯦ ꯍꯥꯏ ꯅꯅꯥꯎꯕ ꯎꯀꯥꯕꯤ ꯆꯥꯗꯦ ꯑꯁꯤꯒ ꯍꯩꯖꯜꯂꯣ ꯃꯃꯥ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯅꯣ ꯇꯧꯋꯦ ꯍꯩꯖꯜꯂꯣ ꯅꯣꯏ ꯕꯖꯥꯔ ꯇꯧꯔꯣ ꯑꯩꯈꯣꯏ ꯕꯖꯥꯔ ꯇꯧꯗꯣꯏꯅꯤ ꯊꯣꯡꯉꯣ ꯎꯀꯥꯕꯤ ꯊꯣꯡꯉꯣ ꯍꯥꯎꯇꯣꯏꯅꯤ ꯌꯣꯛꯁꯜꯂꯣ ꯉꯥꯃꯨ ꯑꯃ ꯌꯥꯎꯏ ꯌꯦꯡꯉꯣ ꯉꯥꯃꯨ
ฮะ ไม่รอให้มันจะได้ตรงเนี้ย